AWANG NONGPOK THANGBA STATESINGDAGI EHAN HANBA OINA Professor GURUARIBAM SUNIL KUMAR SHARMA, Director of Regional Institute of Medical Sciences RIMS na UK da Advanced Virtual Autopsy Training Mapung Fana Loisinba Ngamba Mishak Oikhre North East India dagi asigumba awang bathaki training asi Loisinba Ngamba mahakna puwari da ahanbani haidiba program asi UK gi Leicester da haukiba February gi kunmari dagi na kunmanga fawba pangthoki virtual autopsy haidiba asi miyoibagi dead body da technique sing haibadi committed tomography CT scan magnetism resonance imaging MRI 3D body surface scanning na chingba sizinaduna examine tawani Professor Sunil Kumar gi mai pakiba asi forensic science ki lamda North East India gi oina atoba khumang jausinba amani mahaki haithoi singthoi ba sina RIMS da forensic investigation tawbada hena modernize tawba ngamlagani loinana India da chatna riba traditional amadi modern forensic ani gi marakta leidiba gap asi mensinduna atopa professional sing dasu innovative oiba technique sing sizinana ba thogatli